Putin na nuclear Khutlai Sijinnarabadi Armageddon Thokkani Ukraine da sathariba lan asi mai paknabagidamag Russiagi President Vladimir Putin na tactical nuclear weapon sijinnarakpa tarabadi Prithvi asina Armageddon Holy Bible gi anuba walepnabada tungda thorakani haina khanganba achauba lanjau adugumba mayok nagani haina United States ki President Joe Biden na section wa haikre New York ta pangthokiba thauram amada wangangbada Biden na handak nuclear lan thorakpa yabagi akiba leidibase haukiba chahi hompusi da khwaidagi wangba chang amadani haina phongdokhe Kennedy amasung Kievan missile crisis ki matungda ikoina sigumba Armageddon thorakpa yabagi phibam se mayok nadri haina Biden na haikhe Russian President Vladimir Putin ge maramda palladuna Biden na ayhak na ningthina khangba nupa ama leiri haina phongdokhe mahakna tactical nuclear Khutlai natraga biological natraga chemical weapon sijinnarakpa yabagi wafam palladuna mahakna hairiba adu fagi natte maramdi mahakki military ase yamna thina phibam sokli haina Biden na haikhe chahi sigi February thada Russia na Ukraine da landaba hokraba matungda United States amasung allies singna Ukraine da mateng pangkhiba duga maduna maram moiduna hojikte Ukraine gi makhuta Russian forces mathang maithiba horakpa maramna Ukraine da mateng piba tokhanana bagidamak Putin amasung mahaki official singna nuclear Khutlai sijinnagani haina hanjin na threat tawre Russia na khudum chansilaga leiriba Ukraine gi lamdam singda Ukrainian forces na counter operation chatharagli base tokhanana ba aduga namduna wari sanaraga lamdam sing aduda hak talaktana ba Russia na atien ba range ki tactical nuclear Khutlai sijinnarkadra haina kanna singnare Russia na nuclear Khutlai sijinnarkpa tarabade United States amasung allies singna karamba mawongda pakhum pirakani haibasi aruba ma oire Prithvi sinba thungna awaba tagadaba mawongda nuclear lanjau thoktanabagidamag US amasung allies singna conventional Khutlai sijinnaduna Russia gi mathakta angakpa phangna khut tharakani haina expert singna thajare adubu Biden ade Armageddon thogandana irai laina tactical nuclear Khutlai sijinnaba yagadaba phibam ama leite haina khalli haina phongdokhe Putin na Ukraine da lan maithi bai base mahaki regime da threat amani haina lawre masi mahakna Russia kahendana thamnaba honabada threat ni haina lawduna nuclear Khutlai sijinnaba yaba maram amani haina mahaki midyangda chummi haina phongdokle Russia na Zaporizhia da mukana missile amasung drone attack tawkhre Europe ta khwaidagi chawba nuclear power plant leiriba kha Ukraine gi Zaporizhia da Russia na apartment building da missile kapsin bagi thokdokta sikiba mi masing taraga mathoi yaukhre awaba marak aduda Russia na ngasisu makhata na missile amasung bomb puba drone attack tawrakhre haire Russia gi mayokta sanction approve tawkhre Russia gi mayokta makhata na thingba kaya thamnabagi damak European Union EU na nipan suba no ba sanction package ama approve tawkhre haina EU council na thadokhiba warol amada phongdokkhre Russia na aina yadaba mawongda nongpok Ukraine gi Donetsk amasung Luhansk amade kha Ukraine gi Kherson amasung Zaporizhia se makoi gi oire haina laukthokraba matungda EU gi nipan suba round gi sanction asi laukthokiba anoba package asida G7 na Russia gi thau gi mamal asuktagi hangatpa yaroi haina fix tawkhiba du yaholle masigi mathakta services ki athingba hangatpa export amasung import ki athingba made lanai amasung entity singgi athingbagi list hangatle Belarus Russia amasung Ukraine gi activist singda Nobel Peace Prize pikre Russian President Vladimir Putin gi humbudra suba mapok numitta yamna kanna yaningda ba phongdokpagumna jail da leiriba Belarus ke rights activist LS Bialyatas ke Russian group memorial amasung Ukraine gi Center for Civil Liberties da chahi asigi Nobel Peace Prize piragani haina laukthokre Athing basing yengduna sel thumgi thaurang sing laukhanaba Putin na taksin khre nongsuplom gi leibak sing na sel thumgi athing bakaya thamlakpagi paukhum oina mathau taba sel thumgi thaurang sing laukhanaba sagol sel numita Russia gi President Vladimir Putin na mari lainaba pumnamakta taksin khre ngasi dagi hauraga leibak pokpa numit fauba akanba nong suraba yana lai IMD Laibak asigi awang nongpok thangba sarukta leiriba state sing maruwaina Arunachal Pradesh, Assam, Meghalaya, Mizoram amasung Tripura da ngasi dagi hauraga numit marini chupna akanba nong suraba yai haina Indian Meteorological Department IMD gi maikai dagi phongdorokle Thailand gi daycare center amada attack tawbada miyoi kunthraga manga sire kaya ama sokle Thailand gi awang nongpok thangba province da leiba daycare center amada
ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 35 ꯁꯤꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯚꯤꯛꯇꯤꯝ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯃꯗꯤ ꯑꯦꯗꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯦ꯫ ꯗꯦ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯒꯟꯃꯦꯟ ꯑꯗꯨ ꯑꯦꯛꯁ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯗ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏ 30 ꯍꯥꯠꯂꯝꯈꯤ ꯍꯥꯏꯔꯦ꯫ ꯍꯥꯏ ꯑꯦꯇꯦꯀꯔ ꯑꯗꯨ ꯀꯣꯔꯠꯇ ꯗ꯭ꯔꯒ ꯆꯥꯔꯖꯀꯤ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯗꯦ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗ꯭ꯔꯒꯀꯤ ꯆꯥꯔꯖꯇ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫